ngasi ai karigumba khara lebak miyam da sengdok chage mamang da manipur gi huzik chathari ba irang si haurak pada aina news clip ki interview amada arambai tengol amadi maitai lipul si mogi thabak tawgi mawang si RSS ka manai aduga moina militancy infuse tawi anuba makhal gi organization sing si lakpasina hairiba conflict si yam hena violent oihali hedana aina haigi madugi statement do ai withdraw tawjage arambai tengol amadi maitai lipul si karino haiba ai matamdu da moi chapchaba ai masak khangde aduga adugi matungda aina haigiba statement da asoiba masu yaugi madudi Imphal Valley da church ama bauba stand tawdre hedana madusu lali nagagi church me amang ngasi bau stand tawri madu aina manipur da leitaba amadi mapandagi pau tadana madugi potu aina haibada khaitang asoi ngam yaukre haiba pot se ai ngasi manipur ki public da amadi aina ngangibada aran bi yaukibasingdu ai isana madu soigre hedana ai haizeri